Strait of Hormuz hangdoknaba Donald Trump na Iran da pung nifuganipan gi matam thakre. Pung nifunipan gi manungda Strait of Hormuz hangdok kadabani haina US President Donald Trump na Iran da akan buwafam thamkre. Social media platform da thagalak pawarol amada Donald Trump na haiki karigumba pung nifuganipan gi manungda yamna maru oiba lambi asi hangdok tabatarabadi United States na tongan ba power plant sing da attack chataba horgani Cherak sida Iran gi IRGC Aerospace Force lusing liba Major General Sahid Majid Musabi na hai nongthak lambi pumba Iran na khudum chanduna thamliba maramna US amasung Israel na nongthak tagi attack chathana ba honarakpada remba tahalagani Social media platform X ta thagalak pawarol amada Musabi na haiki Iran gi anauba thorang asina America gi thabak thoram punamak aremba tahalagani Iran na kapsan khiba missile sing Israel na nongthak tangak thok pungam khidrei haujik chathari balanpham asi anauba mayon amada laklagani hairi Kuki Militantsingna Chandelda village ama Hatnaba Hotnaramle Mahakki Nupibu Faduna Pukhre ngarang March 18 gi numidang waramda Kuki khulai paiba singna Chandel district ki manung chanba Rabalan village ki chip puna Hatnaba Hotnaramle thawung adu anan renruwan tangbi chakpi karung branch na akan momong da condemn tawi hairi pau asina makata na hairi bana afaba makhal gi khuchu khulai paiba Kuki militant chingnaba miyoi manga romna ngarang numidang wairam Rabalan village ki chip sungpi ngaram rumbu Hatnaba Hotnakibani khulai paiba miyoi sing aduna ngarang numidang pung 8 lom taba matamda village chip asigi mayumda changlaki matam aduda Mahakki loinabi adusu imungda lay Kuki khulai paibasing aduna village chip asigi imungda namduna changsinaba honarakiba aduda village chip ngaram lumna madubu thingnaba Mahakki imung manungbu asoengam thondanaba honaki matam aduda Kuki khulai paibasing aduna nongmei kapsilam kibani thawung adu chip asigi punsida hatya haiba ama yauna atamnana chathakibani Thaudok adugi matung tarkpada Kuki khulai paibasing aduna village chip asigi loinabi adu farga mapanda ngaiduna lairiba gari amada haplaga pukhibani adubu thaudok adu imung manung amasung khunja singna poiraw launarakpadagi Kuki khulai paibasing adu sajik tapak lomda chensinki Kuki khulai paibasingna village chip asida chathar khiba attack asi state asida hena khudong thiningai oiba amasung yamna thamoi sokngai oiba ungkhatna phibam ama lairingai marak asidani Kuki Militantsingna village chip pu Hatnaba Hotnaram khiba amasung Mahakki Nupibu Faduna Pukhre asina mafam aduda santi amasung nungsi chanana laiminariba aduda chauna akiba pibani